morning, my dear students. Kung nga si Diano wa para magaloy na na. Amok, na si ko. Paragi Nepal suba parani, paragi maming na Lambigi, khudamsing ko Noticena Chingba paba. Haiti amok kaso na haigi Nepal suba paragi maming na Lambigi khudamsing Noticena Chingba paba. Haibidi ko na lambi da chatpa matam na khudamsing kaya mo moy ko. Adana Noticena Chingba kari tipado. Asini. Parasi hodringi mangoy na. Aina na koi na famda kay kung wapong karadang tamge madali koi parasi da yauri basi tungan tungan khudamsing habide kuna sang ni idabida symbol loina khudam oina iraga kuna hek yema mat o sidi sina haning si sini ko habdo khamngam si yamna kanai ko khudamsing ase koina silambigi jaga jaga da dumak thengna fangi ko asi kana basu yamna lei haribu khudamsing ase koina asi koi parasi da khudam khragi maramda koina yengsi ko aduga parasi yengma matamda ko koigi isai mangda phaputuna thammu aduga koina duma ubu fangani erko dude horosiko parasi Nepal suba para Lambigi khudamsing Noticena Chingba pab aikoina lambi chatpa da lambigi niyam ngangna chane haide kun lambi chatpa da niyam ngangna chane haibedi lambi chatpa da koina oirom da chatkani aduga lambi lantokpa matam da su yet oi animag yenglaga yariba makai zebra crossing level mafam dadi zebra crossing da langani aduga kariguma traffic point leblaga na red light na alagadi chatpa yade yellow regadi nga ngai gadabani aduga mo green orakana ko chatkadabani sugum memle mi yam khalakpana lambi da gari chenbegi masing yamna hingalagle miyam kalak alabnina gari chenba se swing kalagle aduna lambi gi niyam nganga chatrabadi khudong thiba kaya thokningai oi aina laludraba su kanagwa misagamna lalaga di aduma khudong thiba thoktaini aina laluraga su lanjedaba kaya da sohan gadawri bane aduna section gadabane khushi lambi chatpa matamda lambi chatpa missing amasung gari thobusingi lamjing oina lambi da lambi chatpigi khudam kaya thetuna thamle habadi kari thori ba maji lambi chali ba sing duga lamjing oi ba habedi guide ai tere ko mateng pang na ba kodumo na habda kuni u turn bo hairo adu tari arrows ne kedawi turn meaning ni type ta kuni utli aduna koi o step smile ai duini o man mangda koi gi breaker boiro leram ga dori bani swai to duna kudam sing sina tai ba ko prajana khangna na ba poster kaya su thetli ko mayam ne khangna ba kudamna lambi mamang da kuni kari lambi sing saram laga so ro ko kusna walk ahead ko drive slowly kan mem thili ko habidi akan mamang swaida kuigi lambi se semjeli aduna tapna thobi asne jimbane bako khudam ni sarna harisni pumna magna lambi chatpagi khudam sing asi khangbatai pumna manghaim de khoi mayam sini pumna maksi khangbatai mayam gi oina theliba notice sing su khangbatai aduna makhade piriba lambi gi khudam sing asi khangjin gadabani poster gi maung notice board gi maung khanggadabani ko habi notice board na kamai tongba lambi chapi khudam na kamai tongba asne chingba mayam se koine khangjin daba sungyamak yadraba bone yangsi kule kare yauri ko sida ko ahan bada lambi gi khudam sing da yauri si lepu habani lepu hai kanda koine kari ui stop ana matai ko stop ani lepu hai gari changba yade haide koine ero ma kapi ko ero sida koine kedawi mayanda cross to habidi gari si mamangda thobe yade habini om subda maiki amata da chalo habini maiki amata da chalo means one straight hai tare ko amakatunda animak chatpa yada adugumba pilisi eka gari changba yade habidi cycle changba yade cycle gi symbol mi asida mayanda cross ama chin sina tapili cycle changba yade khongna changba yade nupi amakaki saktam yekli adun marakta cross to we cross na tai sikeno changba yade habini yelom da lay biyade akoina yelom da lay ko adudi cross tawi adui targadi sintawudi yelom da lay biyade oirom da lay biyade habidi oirom da koina lay biyade ami oirom da koina onthoga chat biyade horon khongba yade horon gi sign am yi sida koina cross tawi koina horon khongba yade sugu masi koina anamana hospital amadi school education institution chingba sida tuma koina thingna gani ko disturb to
gari thamba yade parking kawi gari thamba habisi aduna p da cross tawi habadi gari thamba yade angangi school lay ko mini kaki poster photo yi aduna school lay haiduna tai thong macha lay ko apik pani thong macha gi ni sign sida kunu uri basina lambi apik palay sina lambi mamang lambi apik palay haiduna tai bani lambi apak palay gari thafam lay habadi parking habani ko mapam sina gari khamba ya habani eka gari thampam eka gari ma ye cycle amaduga p thai p means parking mapam sida cycle thambam ni habani lambi mayada thetpa poster karasu koinu e akoi bigi fibam kansi ko koina sangai kansi bo habero akoi bi environment su ngak si bo poster ne tingma kya bro mate school ki notice board ta koina maroi ba school la pangtho kadabo boiro miyam da satra sina khanganing bo boiro khuding maktu notice board chida thelaga thami notice board si yamna ten takna wa ma chungani ibani haribi sek pa ba ga mi pung khudi ma khangma ngamna maroi ba bone aduna angang amana koina kedogani school ki notice board chin nukti nami khudingi yengba matau tai ko school go jana haning kudimak principal loiro school gi kudimak notice board hana thetkani aduga khoigi lambi gi oregana khoi poster ne chingman theli haribasi poster ne chingba se thetbagi maram si kero miam da paujilama karigumba khara khangani bagi damakta ne aduna haribasi ngi se koina mamut tana ningthina khangma mathau tai loina loina koidu koina hariba khudam singduna koina pining liba paujila do illaga chatpa mathau tai sumna torabade khoi kanamata khudong thibusu thokloi aduga thu akai su loina nangani ko sumna koina apama satra moina apama mi moina khoi leibaki damak haitare ko hariba niyam yam si lagadi at least yam drawda khoi lambi chatpada miyam mateng pang mangangani haina sarn kale pare tu dinga sigi damak te dias matang swai de loislage pathangi parada muk anoba para mang loina namuk leina